यूनिवर्सिटी की स्टूडेंट खरा रिसर्च वर्क की जेसामी कौब इम्फाल यामना लाप मफम नुमित मंगानी की खोंचत चलमी चन्ना मयाम पोचे लोइना सुनरेको चाना थकनबसु यावनरकलब नत्रो तिनाना एखोइसु लोइना सुरेबु गानबना अदुदि मयाम पोचे हापसिलगा गाड़ी काखलसिने स्नेहाना ममांग दुपा होम फमो अदुगा लियो नंग मोरासिदा फमो एखोइ तरुक चप चारे लियोना ओ नुपी मयाम मरक्सिदा अइबु या मयाम पुन्ना नोकमिने थोइबिना याम खदुको नोय लमसांग चटपसी याम लांग फत्तबनी गंबना मयाम गाड़ी स्टार्ट तौरगे यारब नत्रो इंदिराना गाइको अखोइ मबन चटपसे फत्ति हाइ माना नुंदुम अमत खुलखिगे तरा सुब सकनबा लियोना वाथी वारे ngang na mulai indira na nakok tu da nungdum sin hek thom silakani chalo yare ngamba mayam lang tu na nungai na asum chatlam tina na gari thau gadi extra yare ko film ki type ta gari ya daba thau lo ki ba motor ko tu chalo ngan bana thau gadi bottle ani full ti yauri gari ya daba adumati yam lam tham ko gari condition yam phari tina na fai adu boyadi corona nuksha sisu haigatana sagala ine torisha tumbu tumning eda uti charga lapsida snehana awa hawa yam char ine doidia khoidi ngari thaktaba kangsoi ine hekto honare leona masi inu pisina ba yaudi yauni tumina leuni nuksha naga sabane snehana nupi me amaktani ko nangna famisa wayang ang nadabi nasana gyan to surachna wayang ang zero kulio nupi singsha yam bani ko snehana madu khangoba asum lakpana pung ahum maya tarakle gari lepa leita thorakli channa mafum sibo kayurabano manipur labels number 1 ma thokna sufat kitre ngambana tawthavi ching haido khangbra madu yore snehana chato wudum chelu ekhoidi mafum de yorgo lore chingmaming lamaming thigalo haibna tine asum lakna yum itak takpa lana leipa jaga ma yorokli numitsu maim changkri thajadi tarang thokpa horai snehana lambi ni maron ma fatriba chingkyap sida mayam swaida yum ga leibra yengo ngasidi lekhrase matam ga fatre gari da nupi mayam ma purisha asam rifle naga amu faradi amjeroi ko tinana haigumna misu chak taklakli thengdringai da leifam ma yenghorsi lambel mata siga ayuk oina chatlasi ngambana hoi asaida pa ma dilepui amtangi jesami si kayam wali gaiba ngambana gari du khamlaga haifet hang baba kainuk tangje ge ba nupa tu kari ngambana baba jesami yoduba kayam wali ge nupa tu pung mari manga wali bungo chingchep ni na lambi du yam thekpani koila su nikhi jana thadabani gari du tamna thokpoi bungo snehana kashi yamba matam natre hayang ayuk oina chalasida swaida lekhrasing asidi adu babu aikoi swaida lekpa yaba yumgadi laikadra nupa du yum khara di tabani swaida isa sing chatlaga yengsu ngambana fare baba dudi akoi amuk chacharag nupa du chalo fazana chaluko asumna khara lakpada building ama khara thablak no surasna bai yum amadi leire sida masida lekhrasing sidi indirana asida lekhrase pesa paiba imung ga dimale asum changsilakpada gate ta hui ama famlaga leiram ngambana midi leiba mali hui su lei mayam kumtharo gate amta hangu gari thojilaki liona gate hangi gari thojilaga mayam du kumthari snehana wow yam chawi makhoi sumangse channa yumse yamman ui amata sing da jalo corona lamda sina ne nungdang go oire thoibina thabaldi yam fazana farni ngasidi snehana yumse manjirasu posapti tai british naga thaina saramba male indirana mim ta ko suraj somnganga dana leire mayam thongjin tamna changsilei surajna
ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯂꯤꯌꯣꯅ ꯊꯣꯡꯗꯨ ꯊꯤꯟꯒꯦ ꯇꯧꯏ꯫ ꯂꯤꯌꯣꯅ ꯊꯣꯡꯗꯤ ꯍꯥꯡꯉꯤꯅꯤ ꯆꯪꯁꯤꯔ ꯃꯌꯥꯝ? ꯁ꯭ꯅꯦꯍꯥꯅ ꯌꯦꯡꯉꯨꯁꯤ ꯍꯥꯏꯐꯦꯠ ꯆꯪꯉꯒ꯫ ꯂꯤꯌꯣꯅ ꯇꯣꯔꯆ ꯌꯥꯎꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯇꯤꯅꯥꯅ ꯂꯣꯏꯅ ꯌꯥꯎꯔꯛꯑꯦ, ꯀꯦꯟꯗꯜꯗꯒꯤ ꯈꯣꯏꯖꯤ ꯂꯩꯈꯥꯝꯗꯒꯤ ꯃꯩꯈꯦꯠꯇꯒꯤ ꯂꯣꯏ ꯌꯥꯎꯔꯛꯑꯦ꯫ ꯀꯣꯔꯧꯅ ꯑꯗꯨ ꯌꯥꯎꯔꯛꯑꯗꯤ ꯌꯥꯔꯦ, ꯆꯪꯉꯁꯤ, ꯇꯣꯔꯆ ꯀꯥꯞꯄꯛꯑꯣ꯫ ꯆꯟꯅ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯆꯪꯗꯣꯏꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯦ ꯆꯟ꯫ ꯇꯞꯅ ꯇꯞꯅ ꯃꯌꯥꯝ ꯆꯪꯉꯤ꯫ ꯌꯨꯝꯗꯨꯗꯤ ꯃꯤ ꯂꯩꯕ ꯎꯗꯦ, ꯏꯍꯥꯡ ꯍꯥꯡꯉꯤ, ꯃꯣꯠꯁꯨ ꯀꯌꯥ ꯃꯣꯠꯂꯝꯗꯦ, ꯃꯤ ꯂꯩꯕ ꯌꯥꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯅ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯆꯠꯂꯁꯤꯔ? ꯁ꯭ꯅꯦꯍꯥꯅ ꯆꯠꯂꯒꯨꯝꯁꯤꯗ, ꯂꯝꯅꯦꯅ ꯃꯤꯁꯨ ꯄꯥꯛ ꯇꯥꯗꯦ, ꯑꯩꯈꯣꯏ 9 ꯁꯨꯔꯤꯕꯨ ꯉꯁꯤ ꯌꯥꯅ ꯌꯥꯅꯕ ꯂꯩꯈ꯭ꯔꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯈ꯭ꯔꯁꯤ꯫ ꯇꯤꯅꯥꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯑꯁꯤ ꯀꯥꯁꯤꯗ ꯄꯨꯂꯞ ꯂꯩꯔꯁꯦ, ꯀꯩꯁꯨ ꯃꯣꯠꯇꯦ, ꯊꯣꯡꯁꯨ ꯄꯥꯜꯂꯤꯗꯅ꯫ ꯃꯌꯥꯝ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯆꯟꯒ ꯊꯣꯏꯕꯤꯒꯗꯤ ꯍꯩꯅꯗ ꯑꯗꯨꯃꯛ ꯆꯪꯉꯛꯏ꯫ ꯀꯥ ꯑꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯕ ꯃꯇꯨꯡ ꯃꯣꯏꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯈꯔ ꯑꯗꯨ ꯊꯥꯔꯦ꯫ ꯁꯨꯔꯖꯅ ꯕꯥꯠꯔꯨꯝ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯤꯌꯣꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯅ ꯑꯩꯗꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ, ꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯍꯤꯞꯀꯦ, ꯁꯦ ꯉꯝꯕ ꯆꯪꯁꯤꯜꯂꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯨꯔꯖꯀ ꯂꯤꯌꯣꯒꯁꯨ ꯆꯪꯉꯛꯑꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ ꯄꯨꯡꯗꯤ 9:19 ꯆꯠꯄꯗ ꯉꯥꯏꯔꯤ꯫ ꯇꯤꯅꯥꯅ ꯁ꯭ꯅꯦꯍꯥ, ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯗ ꯁꯥꯟꯅꯔꯛꯄ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯇꯣ ꯁꯥꯟꯅꯁꯤꯔꯥ? ꯁ꯭ꯅꯦꯍꯥꯅ ꯌꯥꯏꯅꯦ, ꯁꯥꯟꯅꯁꯤꯅꯦ꯫ ꯕꯤꯅ ꯇꯧꯔꯛꯑꯅꯨ ꯁ꯭ꯋꯥꯏꯗ, ꯍꯩꯅꯗꯦ ꯅꯣꯏꯁꯤꯃ꯫ ꯁ꯭ꯅꯦꯍꯥꯅ ꯇꯤꯅꯥ, ꯕꯣꯏ ꯀꯣꯂꯣꯝ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯌꯦꯛꯂꯛꯑꯣ꯫ ꯊꯣꯏꯕꯤ ꯅꯪ ꯁꯨꯕ ꯀꯤꯒꯟꯈꯤꯕꯁꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ꯫ ꯀꯣꯔꯧꯅ ꯁ꯭ꯅꯦꯍꯥ ꯅꯣꯏꯁꯤꯗꯤꯕꯀꯣ, ꯃꯤ ꯀꯤ ꯍꯥꯏꯁꯤ ꯇꯧꯔꯨꯅꯨ ꯀꯩꯗꯧꯔꯒꯦ? ꯇꯤꯅꯥꯅ ꯀꯔꯤꯝ ꯇꯧꯔꯣꯏꯍꯦ, ꯅꯍꯥꯟꯋꯥꯏ ꯍꯣꯁꯇꯦꯜꯗ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯩꯈꯣꯏꯗꯤ꯫ ꯁ꯭ꯅꯦꯍꯥꯅ ꯑꯩ ꯕꯦꯛꯇ ꯁꯤꯀꯤ ꯆꯠꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤ, ꯑꯩꯗꯤ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯤ, ꯁꯥꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ꯫ ꯂꯤꯌꯣ ꯂꯥꯎꯍꯦ, ꯁꯨꯔꯖ ꯇꯤꯜꯂꯦꯟꯁꯤꯗꯅ, ꯍꯥꯏꯔꯒ ꯃꯈꯣꯏ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯍꯧꯗꯣꯡꯒꯨꯝꯕ ꯑꯃ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯅꯣꯏꯕꯨ ꯁꯥꯟꯅꯅꯨꯗ, ꯑꯩ ꯌꯥꯝ ꯀꯤꯔꯦ ꯍꯥꯏꯔꯒ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯣꯔꯧꯅ ꯃꯤꯅ ꯁꯤꯗ ꯀꯤꯔꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯅꯌꯥ ꯍꯤꯒꯠꯇꯅ ꯁꯥꯟꯅꯩꯗꯨꯕꯨ ꯉꯥꯎꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯔꯧꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯩꯈꯥꯏꯔꯝꯃꯤ꯫ ꯁ꯭ꯅꯦꯍꯥꯅ ꯀꯩꯅꯣ ꯀꯣꯔꯧ, ꯁꯤꯀꯤ ꯆꯠꯄꯤꯒꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯝꯇ ꯊꯤꯌꯨ ꯇꯤꯅꯥ꯫ ꯇꯤꯅꯥꯅ ꯁꯣꯅꯣ ꯆꯨ ꯃꯥꯜꯂꯦ ꯃꯁꯤ ꯃꯤꯁꯤ꯫ ꯁꯨꯔꯖꯅ ꯚꯥꯏ, ꯑꯩꯈꯣꯏ ꯌꯥꯎꯔꯤ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯍꯦ, ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯉꯝꯕꯅ ꯑꯣꯏ ꯂꯥꯛꯃꯤꯟꯅꯔꯒ ꯁ꯭ꯋꯥꯏꯗꯒ ꯈꯟꯅꯔꯛꯀꯅꯨꯀꯣ꯫ ꯁ꯭ꯅꯦꯍꯥꯅ ꯄꯩꯁꯥꯒ ꯑꯝꯇ ꯊꯤ ꯈꯪꯗ꯭ꯔꯦ, ꯐꯔꯦꯕꯁꯦ꯫ ꯏꯟꯗꯤꯔꯥꯅ ꯄꯩꯁꯥꯗꯣ ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁ꯭ꯅꯦꯍꯥ? ꯁ꯭ꯅꯦꯍꯥꯅ ꯆꯠꯂꯝꯃꯔꯣꯏ, ꯊꯋꯥꯏꯗꯣ ꯑꯃꯠꯇ ꯅꯠꯇꯦ, 2-3 ꯁꯨꯈꯤꯕꯅꯤ, ꯃꯤꯡ ꯐꯖꯕ ꯀꯧꯁꯤꯅ ꯅꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯞꯅꯤꯡꯉꯤꯀꯣ ꯀꯣꯔꯧ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯃꯤꯟꯅꯕ ꯇꯥꯔꯦꯗꯅ꯫ ꯀꯣꯔꯧꯅ ꯊꯣꯛꯃꯣ, ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠꯅꯦ ꯀꯥꯏꯅꯒ꯫ ꯇꯤꯅꯥꯅ ꯑꯩ ꯀꯤꯁꯤꯜꯂꯛꯑꯦꯀꯣ ꯚꯥꯏ, ꯅꯨꯄꯤ 2ꯒ ꯅꯨꯄꯥ 1ꯒꯅꯤ ꯀꯧꯈ꯭ꯔꯤꯗꯣ, ꯄꯦꯜꯂꯦꯍꯦ, ꯑꯝꯇ ꯆꯠꯂꯝꯃꯔꯣꯏ ꯍꯥꯏꯕ꯫ ꯁ꯭ꯅꯦꯍꯥꯅ ꯑꯐꯕ ꯑꯣꯏꯔꯝꯃꯗꯤ ꯐꯩꯌꯦ, ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ, ꯄꯩꯁꯥ ꯑꯗꯨꯝ ꯊꯤꯌꯨ ꯍꯥꯏꯕ ꯅꯣꯏꯕꯨ? ꯀꯣꯔꯧꯅ ꯕꯤꯠ ꯂꯩꯇꯦ ꯅꯣꯏꯁꯦ, ꯍꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯏꯟꯗꯤꯔꯥ, ꯈꯣꯏꯖꯤ ꯂꯩꯈꯥꯝꯗꯣ ꯑꯝꯇ ꯊꯥꯗꯣꯛꯑꯣ, ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ꯫ ꯏꯟꯗꯤꯔꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯣꯏꯖꯤ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯛꯏ꯫ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯊꯣꯡ ꯅꯥꯀꯟꯗ ꯃꯤ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ, ꯃꯌꯥꯝ ꯇꯥꯍꯧꯕ꯭ꯔꯥ? ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯁꯥꯎꯅꯤꯡꯕꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯒ ꯃꯊꯟꯇ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄ ꯃꯥꯜꯂꯤ, ꯑꯗꯨꯒ ꯅꯥꯀꯟꯗꯨꯗ ꯐꯝꯈꯤ꯫ ꯃꯩꯅꯒ ꯃꯝꯕꯅꯦ, ꯃꯥꯗꯤ ꯊꯣꯏꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯔꯧꯅ ꯌꯥꯝ ꯄꯛꯇꯦ ꯃꯣꯏ ꯇꯧꯔꯤꯁꯦ, ꯅꯪ ꯑꯃ ꯀꯤ ꯈꯪꯂꯗꯤ ꯀꯥꯔꯟ ꯇꯧꯔꯨꯅꯨꯗꯅ, ꯍꯥꯏꯔꯒ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯕ꯫ ꯀꯣꯔꯧꯅ ꯋꯥ ꯁꯨꯝ ꯉꯥꯡꯂꯒ ꯈꯨꯝꯂꯛꯇꯕꯗꯨꯗ ꯊꯣꯏꯕꯤꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯨꯄꯤ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯣꯔꯧꯗꯨ ꯈꯪꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤ꯫ ꯀꯣꯔꯧꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯣꯔꯧ ꯊꯣꯡꯅꯥꯎ ꯃꯊꯛꯇꯨꯗ ꯐꯝꯂꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯉꯝꯕꯅ ꯚꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯇꯨꯅ ꯃꯀꯣꯛꯇꯣ ꯂꯩꯊꯦꯛꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯄꯤꯁꯤꯡꯗꯣ ꯀꯤꯅꯗꯨꯅ ꯂꯥꯎꯅꯔꯤ꯫ ꯃꯗꯨꯗ ꯊꯣꯡ ꯊꯣꯡꯅꯥꯎꯒꯨꯝꯕ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯂꯣꯟ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯅꯨꯡꯁꯤꯠꯁꯤꯡꯁꯨ ꯀꯥꯁꯤꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯃꯌꯥꯝ ꯀꯤꯗꯨꯅ ꯍꯥꯟꯅꯒꯤ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯏ꯫
ꯊꯣꯏꯕꯤꯒ ꯆꯟꯒꯗꯤ ꯀꯥꯗꯨꯗ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯃꯊꯟꯇ ꯂꯣꯟꯁꯤꯟꯈꯤ ꯉꯝꯕꯅ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯛꯏ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯨꯁꯤ ꯃꯨꯁꯤꯅ ꯀꯥꯁꯤꯡꯗꯨ ꯎꯔꯤ ꯈꯪꯍꯧꯗꯅ ꯃꯌꯥꯝ ꯇꯝꯅ ꯃꯁꯝ ꯐꯥꯕꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝ ꯀꯤꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯊꯣꯏꯕꯤꯒ ꯆꯟꯒꯗꯤ ꯀꯥ ꯑꯗꯨꯗ ꯀꯤꯗꯨꯅ ꯅꯤꯛꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯥ ꯑꯗꯨꯗ ꯍꯨꯏꯁꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯂꯩꯕꯅꯤꯅ ꯂꯥꯏ ꯐꯠꯇꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯝꯗꯦ ꯊꯣꯏꯕꯤꯅ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯆꯟ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯆꯟꯅ ꯀꯤꯒꯅꯨꯁꯦ ꯊꯣꯏꯕꯤ ꯑꯩꯁꯨ ꯂꯩꯁꯤꯗꯤ ꯍꯨꯏꯁꯨ ꯂꯩꯈꯥꯝ ꯑꯌꯥꯎꯕ ꯃꯈꯩ ꯂꯧꯊꯣꯔꯛꯎ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯊꯥꯁꯤ ꯀꯅꯥꯁꯨ ꯆꯪꯕ ꯉꯝꯃꯣꯏ ꯁꯣꯝꯗꯅ ꯇꯤꯅꯥꯒ ꯁ꯭ꯅꯦꯍꯥꯒ ꯀꯥ ꯑꯃꯗ ꯇꯥꯈ꯭ꯔꯦ ꯀꯤꯅ ꯀꯤꯅ ꯃꯅꯤꯡ ꯁꯨꯝ ꯍꯜꯂꯒ ꯂꯥꯛꯄꯗ ꯃꯤ ꯑꯃ ꯊꯦꯡꯖꯤꯜꯂꯨꯔꯦ ꯇꯤꯅꯥꯅ ꯁꯨꯔꯖ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯁꯨꯔꯖ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯃꯣꯏ ꯑꯇꯩꯗꯤ ꯇꯟꯖꯥꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡꯅꯥꯎ ꯁꯠ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯏ ꯊꯥꯕꯜꯒꯤ ꯃꯩꯉꯥꯜꯗ ꯅꯨꯄꯥ ꯑꯗꯨ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯃꯥꯏ ꯇꯪꯈꯥꯏ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯅꯤꯗꯨ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯃꯁꯝ ꯃꯅꯥ ꯐꯥꯕꯤ ꯑꯃꯅ ꯇꯤꯅꯥꯒꯤ ꯃꯈꯧꯔꯤ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯁ꯭ꯅꯦꯍꯥꯗꯤ ꯂꯥꯎꯔꯒ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯁꯣꯝꯗꯅ ꯂꯤꯌꯣꯒ ꯁꯨꯔꯖꯀ ꯆꯦꯟꯈꯠꯂꯛꯄꯅ ꯌꯨꯝꯒꯤ ꯃꯇꯣꯟ ꯇꯦꯔꯦꯁ ꯌꯧꯔꯛꯂꯦ ꯂꯤꯌꯣꯅ ꯚꯥꯏ ꯁꯤꯗꯗꯤ ꯄꯨꯡꯉꯟ ꯉꯜꯂꯤ ꯄꯨꯡꯕꯨ ꯀꯌꯥ ꯊꯥꯔꯒꯦ ꯁꯨꯔꯖꯅ ꯚꯥꯏ ꯄꯨꯡꯗꯤ 13:50 ꯆꯠꯇ ꯉꯥꯏꯔꯤ ꯂꯤꯌꯣꯅ ꯑꯩꯈꯣꯏ ꯀꯤꯕ ꯌꯥꯗꯦ ꯚꯥꯏ ꯁꯤꯗꯒꯤ ꯎ ꯃꯇꯦꯛ ꯑꯅꯤꯁꯦ ꯄꯥꯏꯈꯠꯂꯣ ꯑꯗꯨꯒ ꯀꯥꯆꯤꯟꯁꯤꯗ ꯂꯨꯝꯃꯒ ꯂꯩꯁꯦ ꯃꯈꯣꯏ ꯑꯅꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯁ꯭ꯅꯦꯍꯥꯗꯤ ꯁꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯇꯞꯅ ꯁ꯭ꯅꯦꯍꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯁ꯭ꯅꯦꯍꯥ ꯀꯤꯃꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯄꯤꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯇꯤꯅꯥ ꯑꯣꯏꯔꯝꯃꯤ ꯁ꯭ꯅꯦꯍꯥ ꯄꯥꯈꯠꯅ ꯇꯤꯅꯥ ꯀꯩꯗꯧꯔꯦ ꯇꯤꯅꯥꯅ ꯁ꯭ꯅꯦꯍꯥ ꯃꯄꯥꯟ ꯊꯣꯛꯅꯕ ꯇꯧꯋꯣ ꯑꯩꯗꯤ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯉꯛꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯛꯈꯤ ꯁ꯭ꯅꯦꯍꯥ ꯀꯞꯂꯒ ꯆꯦꯜꯂꯛꯄꯗ ꯈꯨꯗꯥꯡꯗ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯥꯕꯨ ꯀꯥ ꯑꯃꯗ ꯆꯤꯡꯁꯤꯟꯈꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯉꯝꯕ ꯑꯣꯏꯔꯝꯂꯦ ꯏꯟꯗꯤꯔꯥꯒ ꯃꯈꯣꯏꯅꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯤ ꯉꯝꯕꯅ ꯁ꯭ꯅꯦꯍꯥ ꯁꯦ ꯀꯞꯀꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯁꯣꯝꯗꯅ ꯂꯤꯌꯣꯒ ꯁꯨꯔꯖꯀ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯅꯣꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯑꯃ ꯎꯔꯛꯏ ꯑꯅꯤꯗꯨ ꯎꯇꯨꯞ ꯃꯇꯦꯛꯇꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯍꯧꯗꯅ ꯇꯤꯅꯥꯒꯤ ꯃꯀꯣꯛꯇꯨ ꯃꯈꯣꯏ ꯑꯅꯤꯗ ꯂꯪꯁꯤꯜꯂꯛꯏ ꯑꯅꯤꯗꯨ ꯃꯗꯨ ꯎꯕꯗ ꯈꯪꯗꯨꯅ ꯂꯥꯎꯏ ꯁꯨꯔꯖ ꯀꯤꯔꯕꯁꯨ ꯈꯝ ꯊꯦꯡꯅ ꯁꯥꯎꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯤꯠ ꯄꯥꯟꯗ꯭ꯔꯕ ꯃꯁꯝ ꯃꯅꯥ ꯐꯥꯔꯕ ꯐꯤ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯨꯞꯇꯨꯅ ꯊꯣꯝꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈꯤꯔꯝꯃꯤ ꯁꯨꯔꯖ ꯀꯤꯅ ꯀꯤꯅ ꯊꯣꯔꯛꯑꯣ ꯑꯩ ꯅꯪ ꯀꯤꯗꯤꯌꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤꯕꯣ ꯂꯤꯌꯣꯅ ꯚꯥꯏ ꯇꯨꯡꯗꯝꯇ ꯌꯦꯡꯉꯣ ꯁꯨꯔꯖꯅ ꯇꯨꯡ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯀꯥꯏꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ